Akasvani Imphal Kshetrimayum Chitradhani na pau pazari ahan padamaru eba pau bye bye amasu New York gi yenglaga rise gi traffic police na tongan ba sexual tharang kaya lokhatle security force na tongan mapum kaya da thibu humbu gi thabuk chathabada yamlaba khuzukla kya fagatle Manipuri na leba gi mapum kaya da ingbi gi chang hengelekli amasung var ki railways na mahakumbha mela lising ani kun mangi damak da akhanaba rail gari lising ahum chena na ba thorang tawri Jai asigi aroiba numit bye bye amasung New York gi yenglaga rise gi traffic police na tongan ba sexual thorang kaya lokhatli Akasvani Imphal gi pau kangpuk akhana na unabada traffic police control wing gi SP Premise Arambam hai jai horpaga mari lenena miyam da aso engam yaudana chathuk sin tawna ba Imphal gi maruiba junction yauna atei mafang ga da sexual thorang kaya lokhatle gari thoba matam da helmet upiba chehi sudaba myusina gari thobi dana ba amadi nisa charaga gari thobi dana ba su Sri Premise na appeal tawri mangna hai hairiba matam asida miyamna lambi gi khudong tiba thodok sing thokpagi jang yamna wangba maramna miyamna section na gari thobiyu traffic police na pakhaliba khongthang sing asida su miyamna mateng pangbiyu mahakna hai Bye bye amadi New Year mari lainana akoi gi TCPW wing Manipur amadi Imphal East District Traffic Police na yam kanna drive chathaba haujarai week amagi mamang dagi khoi dum chathare drive ase khoi na mainly focus tawri se helmet uptaba chahi sudana gari thauba yu thakchalaga nungdang da duga keno da day time da yu thakpa khoi pase khoi loinama e chalan kakchari hauji keno ga khoi na tawri basi mayam gi safety gi oina yengaga kanna tawjabani mamang gai da sudum ubada yengpa experience gi matung inna bye bye New Year sida khoi accident rate jam hengalapa ngasi maksu khoi edum chathari mafam khoi gi Kaisampat kwa kaithel main weba junction mayam Imphal East hairaga na khoi gi kongba crossing lamlong kai kha khoi loina mak tawjari mathang tang mobile oina check tawjari aduga tanja se lauraga ina miyam da appeal tawning badi yamna nungaiba matamni chahi anoba ma lakpa chahi ma loi gi bahai basi khoi gi adum mayam loi celebrate tawbani celebrate tawbada khoi gi athing bam ta leijade but celebrate tawbada yamna sensible oina celebrate tawsi praja mayam na su khoi na tawjari thaba asida support tabiyo Manipur da tholibe irang si laksina ba security gi apunba kambuna rise asigi tongan ba chingna ba mafam singda thibu humbu gi thabak lepna chathari Imphal Vesela gi sangai sabi gi akoiba mafam singda thibu humbu gi thabak chathabada yamlaba khuzukla kya fagale police ki paw na hai fagalaba khulai sing aduda magazine yawba 9mm pistol ani carbide ama Semdoklaba 303 sniper rifle ama single barrel nongmai ahum 9mm gi maru taranito hand grenade mari amadi wireless set ama yauri Pau sina makhatan high security gi akan ba sexual tharangalona na national highway number 2 Imphal Dimapur lambi da poche puba gari chamri kundaru Imphal tamna changrakre national highway singda miyam chathuk sinda tawbada apan ba thokdana ba security gi checkpoint chamasum tare hangdoktuna achat au sing check tawbi ki thabak chathari irang laiba mafam singda su security force na akan ba moongda sexual tharang lokholi amadi tongan ba mafam singda security gi convoy sing thamduna ngaksel gi thabak lep na chathari hairi Assam Rifles na Chandel Zilla gi tongan ba mapum ani da thibu humbu gi thabuk chathabada miyoi ani yauna kuzukule kya phagatle khulai sing adugi manungda M16 rifle ama letter gun ama pokhaiba yaba bongi machak sing 5.56 mm gi kapa yariba maru amadi letter bomb yauri Assam Rifles na Chandel Police Station gi additional SP Kengjoy gi SDO Nambol Police Station gi OC kaino gi ward member sing Chingmairong relief camp da leba IDP sing Lilong Tukan Pambamyoy sing amadi tongan ba village sing gi chief amadi community member sing unaduna chakot tharang gi matang da khanaki amarom da Chandel Zilla gi Saluk village te gi handak da nongna commission tokraba assistant commandant RNG Sonwarbu Assam Rifles na taramna oktuna ikai khumna ba utkre Assam Rifles ki pawn hai Churachandpur Zilla gi M Molnoi village ki khunja sing da Assam Rifles na fi tu na ba machine amadi ising hamna ba tank sing khusin nakhi National Highway number kuntratar Imphal Jiribam lamida malpu ba gari matam khara chathok lebraba matung da ngasi euti gi chen ba hokre Marfu taruk suba CRPF battalion ki convoy amagi security sing nangak senduna malpuba gari humpu taruk sesal thorangalona na Imphal tamna thorakre gari sing adugi manungda LPG puba kuntra diesel puba kulhumdo amasung petrol puba tarahumdo yauri Jirivam Bidhan Sabha Kendra gi kayarak hanna mai pakiba raise gi mantri mandal tonga ba mantri kaya oramba Thodam Devendra Singh asi ayu Imphal da lekhidre mangna hinglingaida Manipur Vidhan Sabha gi adaksa Ain PHED PWD 6 amadi forest mantri yauna tonga ba pham kaya pairomkhi Akasvani Imphal gi ipau kamuna chehi gi
loibaga mari lenana puthokpa akhanaba thoram ariba chahi lising ani kun mari bu hangatna yengba amasung anoba chahi lising ani kun manga bu taramna ukchabagi thoram amanga sinumidang pung mapan makhaida Akashvani Imphal da sandokani thoram asi YouTube channel Akashvani Imphal da su live streaming tawgani Imphal is zila ge thumna pokpida paulo bachapada nomoina panduna sokpadegi hauzik Imphal ge ras medicity da layang duna leiriba Impact TV ge paumi L Kabichandra ge haksang ge pibam wangkai kendra ge MLA thangjam Arun Kumar yeng singkre yengsing khongchat aduga mari lenina Sri Arun Kumar hai Manipur ge irang asida paumi da phawba khut tharak asi yamna nungai taba thokdokni malem ge achoba lanjaw matamda phawba paumi amadi ana layenga mari lenaba miyosingda khut thanade asiguba thong asi amuk hana thon biganu haina MLA na appeal tawri Manipur ge Sanapati zila da ngarang ingbagi chang Celsius degree 3.3 oiduna khwaidigi ingba mapam oire Rajya ge Director of Environment and Climate Change the People Weather Report ke matung ina Ukhrul zila da ingbagi chang Celsius degree 3.8 oiki Imphal West zila da na 8.ahum Kangpopi zila da na 8.3 Imphal East zila da na 8.9 Nonen zila da 13.9 Bisnupur zila da 13.1 amazi Kakching zila da 13.3 oiki hairi Weather Agency na hai Orisha amadi awangnompo lamdam singda numidangi matamda lechil kungna thagani Leibasik oina Jammu amasung Kashmir Himachal Pradesh Uttar Pradesh amasung Madhya Pradesh da lakleba numinini asida aying banungsit sitkani hari Med Department hai Haryana amasung Chandigarh su aying banungsit sitkani Uttar Pradesh amasung Madhya Pradesh na fiba masi hayang fawa mayong nakigani lechil kungna thaba na maram oraga rail gari kuntra chenbagi matamdagi thengthena chengi haina railways na hari Rail gari sing asigi manungda Karnataka Express Tejas Rajdhani amadi Lucknow mela chingba yauri railways na hai masagi chenpam thokpa matamdagi yamlabada pung mari amadi yamdrabada minute kuntra gi matam chenthana chenki tabirba pawasi Akashvani Imphal digini Varak Railways na Mahakumbha Mela lising ani kun mga gidamakta akhanaba rail gari lising ahum chalanaba thawrang tawri Mahakumbha Mela ase mathang chegi January 13 dagina February 12 phawba Uttar Pradesh ke Prayarasta pangthokani North Central Railways ke General Manager Bhupendra Chandra Joshi na hai miyam na mela asida mapungphana saru yanabagi damakta Prayarasta Railway Station mapanda ticketing point chatu umpu hangdokle mela asigi yenglaga rail ticket mangzona na numitara manganigi ngangkhatna pibagi khudongchaba piragani Central Board of Direct Taxes na Vivad se Viswas kingi matam mathang chehegi January 13 phabo sangtokre masi hana di ngasi loigani haina tawrambani matam sangtokpa sinda tax sirba miyam da hena khudongchaba pirgani JSC gi budget ki mifam da wangang bada kendra gi selto mantri Nirmala Sitaramana tax sirba miyam ga income tax bibhaga chayna bale hendana bagi damakta Vivad se Viswas ki masi hokdokhibani Delhi ki final electoral roll January 3 ta thoklagani haina Delhi ki CEO na lokthokre hokiba November 8 phawbada Delhi ki chief electoral officer da nauna miyoi lak mari henbana nauna voter chanba naba darkas tharaki aduga miyoi lising marfuni thoina electoral roll dagi lokthokna naba darkas tharaki Jharkhand da militant group ama oriba TSPC na miyam digi sel khongapegi thong singa mari lenana NIA na Chitradhani gi simali amasung luwa longi mapam ahumda red chathakre thodo asiga mari lenena hokiba English ani tarani panda miyoi kun mathoi gi mathakta charge sheet thangatpa lekhrabani Tamil Nadu gi Kanyakumari da samudra gi mathakta saba Bharat ki ahanba mingsel na saba thong Tamil Nadu gi Mukhyamantri Kshtrimayum maikhum hangdokre thong asina fit jam kuntra humde wangba sen Tirubalubam gi mitam amasung Vivekananda Rock Memorial phaunaba thong oiri Pakistan ki ISI amadi terrorist group singna Punjab ki santi raksa ki phibam da charang na bathon bada honaramba terrorist taram mari Punjab police na faraba sing adu Babar Khalsa International amasung Khalistan Zindabad force ki terrorist sing hairi makoina police laiba mafam nipan da bomb pakaina na bathorang torambani makoidigi heroin kilogram ama yauna khulai kya phagat pangamle New York the Pangthok Liver FIDE World Bliss Stage Championship ki nupi ki knockout stage ki damakta Bharat ki Ramesh Babu Vaisali qualify oire mahangna round 12 gi manungda point mapan makhai phangki hoji aroiba da maroiba pau amu hana bye bye amadi New York gi yenglaga rise gi traffic police na tonga ba section thorang ka lokhatle security force na tonga mapum ka da thi humba ki thabu chataba da yamlabu khuzukle ka fakale Manipur yong na leba ki mapum ka da ingba ki chang hengalagli amasung Bharat ki railways na Mahakumbha Mela lising ani kumagi damakta akhanna ba rail gari lising ahum chelhanna ba thorang tawri pauloi seri